ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯩꯒ ꯆꯤꯡꯈꯨꯒ ꯈꯠꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯟꯖꯦ ꯅꯍꯥ ꯑꯃ ꯆꯤꯡꯌꯥ ꯑꯃꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟ ꯁꯦꯟꯕꯣꯏꯔꯦ꯫ ꯁꯟꯅ ꯁꯖꯤꯛ ꯆꯥꯔꯤꯉꯩ ꯃꯥꯁꯨ ꯃꯅꯥꯛꯇꯨꯗ ꯍꯧꯕ ꯍꯩꯖꯥꯝꯄꯦꯠꯀꯥꯗꯨ ꯍꯦꯛꯇꯨꯅ ꯍꯦꯛ ꯃꯆꯥꯕꯗ ꯏꯁꯤꯡ ꯈꯣꯡꯗꯒꯤ ꯏꯁꯤꯡꯀꯥꯁꯨ ꯈꯨꯖꯣꯛꯅ ꯁꯣꯛꯇꯨꯅ ꯍꯦꯛ ꯃꯊꯛꯄ꯫ ꯃꯃꯥꯟꯅꯕ ꯁꯟꯖꯦ ꯅꯍꯥꯁꯤꯡꯒ ꯃꯔꯨꯝ ꯀꯣꯟꯕꯤꯒꯁꯨ ꯍꯦꯛ ꯁꯥꯟꯅꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯠꯇꯅ ꯇꯧꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯟꯖꯦ ꯅꯍꯥ ꯑꯁꯤꯅ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯃꯥꯅ ꯍꯦꯛ ꯏꯁꯤꯡ ꯊꯛꯄ ꯑꯃꯗꯤ ꯄꯣꯊꯥꯕ ꯈꯣꯡ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯀꯦ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯈꯣꯡ ꯑꯗꯨꯗ ꯏꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯀꯩꯅ ꯏꯁꯤꯠꯄ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯤꯁꯨ ꯀꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦꯗꯣ ꯏꯁꯤꯡ ꯈꯔ ꯀꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯉꯥꯁꯤꯡ ꯑꯗꯨ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯊꯛꯇꯒꯤ ꯆꯤꯡꯈꯨ ꯑꯃꯅ ꯐ꯭ꯔꯠ ꯄꯥꯏꯊꯔꯛꯇꯨꯅ ꯃꯣꯡꯉꯤꯕ ꯂꯦꯡ ꯆꯠꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯃꯆꯤꯟꯅ ꯄꯥꯛ ꯂꯧꯈꯠꯇꯨꯅ ꯀꯨꯠ ꯌꯣꯠꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯣꯏꯔꯦ꯫ ꯀꯩ ꯍꯅꯨꯕꯗꯨꯗꯤ ꯋꯥꯖꯕꯇ ꯃꯉꯥꯏꯔꯦ ꯀꯔꯤ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯦꯗꯣ꯫ ꯀꯩꯗꯨ ꯁꯥꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯦ꯫ ꯀꯩꯅ ꯍꯟꯗꯛ ꯑꯃꯨꯛ ꯍꯦꯛ ꯆꯥꯎ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯨꯅ ꯑꯗꯨꯗꯤ ꯆꯥꯅꯤ ꯅꯪ ꯀꯔꯤ ꯇꯧ ꯉꯝꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯦ꯫ ꯀꯩ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯏꯁꯤꯠꯄ ꯑꯃꯨꯛ ꯍꯧꯔꯦ꯫ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯆꯣꯡꯕꯅꯦ ꯀꯔꯤꯅꯦ ꯄ꯭ꯔꯤꯛ ꯁꯧꯕꯗꯨ ꯎꯕꯗ ꯎꯊꯛꯇꯒꯤ ꯆꯣꯡꯈꯨꯅ ꯐ꯭ꯔꯠ ꯄꯥꯏꯊꯔꯛꯇꯨꯅ ꯃꯆꯤꯜ ꯑꯇꯨꯝꯕꯗꯨꯅ ꯇꯥꯞ ꯐꯥꯔꯒ ꯀꯨꯠ ꯌꯣꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦꯗꯣ꯫ ꯀꯩꯅ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯐ꯭ꯔꯪ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯡꯈꯨꯗ ꯐꯥꯒꯦ ꯇꯧꯕꯗ ꯆꯤꯡꯈꯨꯅ ꯎꯁꯥ ꯃꯊꯛꯇ ꯐ꯭ꯔꯠ ꯄꯥꯏꯈꯠꯈ꯭ꯔꯕꯣꯏꯔꯦ꯫ ꯀꯩꯗꯣ ꯆꯣꯡꯈꯨ ꯐꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯁꯤꯠꯄ ꯍꯧꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯆꯣꯡꯈꯨꯅ ꯎꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯇꯨꯅ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯞ ꯐꯥꯔꯒ ꯆꯥꯊꯣꯛꯈ꯭ꯔꯦꯗꯣ꯫ ꯀꯩꯅ ꯍꯦꯛ ꯇꯥꯟꯅꯩ ꯆꯣꯡꯈꯨꯅ ꯎꯊꯛꯇ ꯍꯦꯛ ꯄꯥꯏꯈꯠꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖ ꯀꯌꯥꯔꯛ ꯇꯧꯔꯨꯕꯗꯗꯤ ꯀꯩꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯗꯨꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯦꯗꯣ꯫ ꯄꯥꯛꯈ꯭ꯔꯕ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯨꯒꯠꯇꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗꯤ ꯊꯤꯃꯟꯈ꯭ꯔꯗꯨꯅ ꯉꯁꯥꯏ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯁꯟꯖꯦ ꯅꯍꯥ ꯑꯗꯨ ꯅꯣꯛꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯐꯥꯛ ꯍꯦꯛ ꯅꯣꯛꯊꯣꯛꯂꯕꯣꯏꯔꯦ꯫ ꯀꯅꯥꯅꯣ ꯑꯇꯣꯞꯄ ꯑꯃ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨ ꯁꯛꯐꯝ ꯍꯦꯛ ꯍꯟꯖꯤꯟꯕꯣꯏꯔꯦ꯫ ꯀꯞꯂꯝꯕꯗꯒꯤ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯤꯕꯣꯏꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯣꯛꯄ ꯈꯥꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯩꯅ ꯏꯀꯥꯏꯕꯁꯤ ꯀꯩꯕꯨꯗꯤ ꯆꯤꯡꯈꯨꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯣꯏꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯩꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯨꯁꯝꯗ ꯇꯥꯞ ꯐꯥꯈ꯭ꯔꯦꯗꯣ꯫ ꯀꯩꯅ ꯀꯩꯒ ꯆꯤꯡꯈꯨꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯨꯁꯝꯗ ꯅꯝꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯆꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯀꯩꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯁꯟꯖꯦ ꯅꯍꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯃꯥꯒꯤ ꯁꯟ ꯁꯂꯨꯞ ꯑꯗꯨ ꯍꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯊꯨꯡꯂꯕꯣꯏꯔꯦ꯫ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯁꯪꯒꯣꯟꯗ ꯄꯨꯟꯁꯤꯜꯂꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯕꯣꯏꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯛꯏꯕꯗꯨ ꯏꯇꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯃꯇꯣꯝꯗ ꯊꯤꯛ ꯍꯦꯛ ꯅꯣꯛꯄꯗ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯂꯥꯏꯒ ꯑꯣꯛꯅꯔꯕꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯥꯗꯤ ꯉꯁꯥꯏ ꯀꯩꯅ ꯁꯨꯒꯠꯇꯨꯅ ꯀꯞꯄꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯨꯝ ꯅꯣꯛꯏꯖꯥ ꯑꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯨ ꯑꯃꯨꯛ ꯍꯦꯛ ꯅꯣꯛ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯗꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯗꯨꯅ ꯒ꯭ꯔꯤ ꯇꯛꯁꯤꯜꯂꯛꯄꯗ ꯃꯥꯅꯒ ꯈꯔ ꯍꯥꯏꯗꯣꯛꯅꯤꯡꯂꯦ ꯍꯥꯏꯗꯣꯛꯂꯒꯦꯗꯣ ꯀꯩꯅ ꯏꯁꯤꯠꯄꯗ ꯆꯣꯡꯈꯨꯅ ꯉꯥ ꯐꯥꯗꯨꯅ ꯆꯥꯕ ꯀꯩ ꯆꯣꯡꯈꯨ ꯈꯠꯅꯕꯗ ꯀꯩꯕꯨ ꯆꯣꯡꯈꯨꯅ ꯉꯝꯕ ꯀꯩꯅ ꯃꯃꯥꯏ ꯑꯄꯥꯛꯄꯗꯨ ꯄꯦꯗꯨꯅ ꯀꯞꯄ ꯀꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯩꯕꯨ ꯆꯣꯡꯈꯨꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯣꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯑꯁꯤ ꯑꯃꯠꯇ ꯆꯤꯊꯗꯅ
ꯁꯟꯖꯦ ꯅꯍꯥꯅ ꯃꯄꯥ ꯃꯃꯥ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯗ ꯇꯝꯊꯣꯛꯂꯦꯗꯣ꯫ ꯇꯝꯅꯤꯡꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯑꯃ ꯇꯝꯊꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯥꯗꯣ ꯃꯕꯨꯛꯅꯤꯡ ꯂꯩꯇꯥꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏ ꯆꯤꯡꯗ ꯂꯩꯍꯧꯕ ꯀꯩ ꯍꯅꯨꯕꯗꯨ ꯁꯟꯖꯦ ꯅꯍꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯅꯨꯄꯥ ꯃꯆꯥꯅ ꯀꯩꯒ ꯆꯣꯡꯈꯨꯒ ꯈꯠꯅꯕꯒꯤ ꯄꯥꯎ ꯃꯆꯤꯜ ꯃꯅꯥꯎꯗ ꯇꯝꯕꯗꯨ ꯇꯥꯔꯕꯣꯏꯔꯦ꯫ ꯀꯩꯗꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ, ꯍꯦꯛ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯐꯩ, ꯅꯪ ꯍꯌꯦꯡ ꯈꯪꯒꯅꯤꯗꯣ꯫ ꯂꯥꯛꯇ ꯂꯥꯛꯎ ꯁꯟ ꯁꯦꯟꯕ, ꯃꯤꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯁꯟꯖꯦ ꯅꯍꯥꯗꯨ ꯍꯥꯟꯅꯒꯨꯝꯅ ꯁꯟ ꯁꯦꯟꯕ ꯑꯃꯨꯛ ꯂꯥꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯕꯗ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯀꯩ ꯍꯅꯨꯕꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯩꯕꯥꯛꯇ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯅꯝꯊꯨꯔꯦ꯫ ꯀꯩꯅ ꯈꯪꯕ꯭ꯔꯥ ꯅꯪ, ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯄ, ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯇ ꯐꯝꯂꯒ ꯃꯉꯛꯇ ꯃꯌꯥꯅ ꯂꯥꯛꯀꯗꯕꯒꯤ ꯇꯧꯔꯕꯣꯏꯔꯦ꯫ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯁꯟꯖꯦ ꯅꯍꯥꯅ ꯃꯃꯥ ꯃꯄꯥ ꯃꯆꯤꯜ ꯃꯅꯥꯎ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯕꯣꯏꯔꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯥꯏꯅ ꯍꯦꯛ ꯈꯣꯡꯕꯣꯏꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯅ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯀꯣꯛ ꯍꯦꯛ ꯂꯥꯛꯑꯦꯗꯣ꯫ ꯃꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯆꯣꯡꯈꯨ ꯑꯃ ꯂꯩꯔꯦ, ꯃꯗꯨ ꯄꯥꯏꯊꯣꯔꯛꯀꯗꯕꯒꯤ ꯃꯁꯥ ꯈꯞꯂꯛꯂꯤꯕꯅꯤ꯫ ꯆꯣꯡꯈꯨ ꯄꯥꯏꯊꯣꯔꯛꯀꯅꯤ ꯍꯦꯛ ꯇꯥꯕꯗ ꯀꯩꯗꯣ ꯄꯥꯈꯠꯈ꯭ꯔꯕꯣꯏꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯒꯤ ꯃꯊꯕꯥꯛꯇ ꯈꯪꯆꯣꯡ ꯆꯣꯡꯈꯠꯈ꯭ꯔꯒ ꯃꯣꯡꯁꯣꯡꯂꯣꯝꯗ ꯑꯁꯨꯝ ꯍꯣꯠꯆꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯦ꯫ ꯀꯩ ꯑꯗꯨꯁꯨ ꯆꯣꯡꯈꯨ ꯀꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯁꯟꯖꯦ ꯅꯍꯥ ꯀꯩꯒꯤ ꯈꯌꯥꯠꯇꯒꯤ ꯃꯁꯥꯕꯨ ꯀꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫